nupi leikidra matungda aigi thamoisin nungum kansinkrabane adubu madum matum pumbagidi natra haibase thawdok aduna khangalle thakta lariba officer sing adugi yaba lawraga Miss Apsarana lariba bandi sang adura ichatki Miss Apsaraguna matam maduda mahangna Leimaida phamlaga aigi khongsa kolaga o khongna kaplaga samlakpa wari am lirakhi Crorepati Mahajandugi marumbi oidringai mahangna machanupi am hana pokle machanupi du lairabi nupi amani sinaramlaga mahangna Mahajandugi manakta laakibani thawdok thokiba numit aduda mahak machanupi gi manakta chale machanupi senaribi lairabi nupi duna masiga sakhi piba ngamgani duna apsarana phungdoe adumainamak keski matamda mahangna nupi adubu sakhi piranaba kaukide maramdi madum tawrabadi machanupi gi maramda lepak miyamna khangdaba karisu leiraroi hayeng machanupi na charoklaga hingmada luna thokadaba madu punamak thoktana bahaidna mahangna lairabi nupi aduda fawba mangonda taribda sadugi paw fawba khangankide apsaragi jawan matungina ha masa senaribi lairabi nupi adu unarui nupi adunasu apsaragi waphamadamak shengna hairakhi loinana thawdokadu makhanglamdri numit adudagi Miss Apsarabu kannaba hotnabagi ngamkhai leikide haki adubu kotna lairabi nupi adugi achumba waphamadu taba leikidre maramdi nupi adu samasna tinsinarabi oktabi nupi moirami asumna nongma Miss Apsaragi thamoi kaiba tengtha kholiroinena phajabada mapalitrabi pumnamakki kalana pham oiribi Miss Apsara Farsi gi sagaida kaduna punsi pikhamnake Miss Apsara na dum dharam le wofam singdu asembra nati meser adu mahaki wadu thaja dunai hak thawdok adu gi jahi tratret phawba itanta thamoi kaiduna lerklevani adu ngasdagi tha ohmak khak ngaide aina chumba singmas khanglakpa numit adudagi ngasi fawda nungai taba magi mathakta ningamdaba magloinana wana khanglivani masi haraga Mr. Trainer yamna ningba kaina mamai thangalakpada table lamp ki mainganda mahak kyamuk nungai troge haibadu make seng measure ugo funky Mihatpi machadi Mihatpi hoigedabane pap punya gi wakhal makhoida kamdungna lekedoribana masagi I tungda aran batana I wena chelibane mayum pandringi mamangda masibu lawgadoriba baradugi mama mapada aseng wafamse masi khanghalawuna chumbane adubu adongi chanupiga apsaragi machanupiga kari mari leinabage tabiu measure haukiba chahi 13 asi apsaragi jawan thajaraga laibaini aseng bulanglalang jindi thidana amadi maikai mari yathingba kya kya nam khaiduna mara leijadra bemabu Farsi sagaida thangatkre pafasi gi price to putari aduga domna price ni khanduna Miss Apsara gi machabu adom hek pokchabi chanupi sadani yokle natra major nanglei Mr. Retre angak pamit yang galoina major da yengduna leire asengba mangni adu wafam ase miyam khangna haibadi ain khangna pangthokki bathabakti natte wafam ase aron boina thamlakpane icha singamadi aigi khwaini gi naknaba mi amadi maru mapangsing phawna wafam se khangde thawum phare Apsara gi macha aine icha mangni khanduna yokli basigi maramda karigumba jingnaba ma pongli basi haina haina Mr. Reptre masadu khanglap tori yamna tappa makhol ma taba phanglai Mr. Reptre chawkidagi hogalaga kori leiduna koibadu yenglai kari makhol no zikidbo hairaga phamthari aduga Major Saif Apsara gi aranba tongningbagi mihuladu masadu soidana pakkane haiba adum khangbiramgani ningjai matamasda sengphataba makholadu amka tarai Mr. Reptregi yethangba makatu revolver hablib drawas aduda mathanta humjin khirami amadi library kagi maninglomda hangdokliba thong adu phauna hol aduna jingbada koi leiduna yenglaga karisu udrapada kaisu leiteda ina lana taboira male Major sumadugi mamangda koing yengkhrabani asengba bangmana adwaida karisu udi phanglamde
Major Sahib, miyoi kharana haksi isa sing nungsiba khangdabani haibi. Masidi seng kharaba minambani. Aini isa sing mo kyamuk nungsibagi haibasi kanana su khangde. Khanghaudana wafamada toktolaga mahakna Major gi makok lana yingle. Kutakta saw kibna maya yathakna yakhachiklaga makut yani bolbor parak lepkhle. Chokri phamna Major tunghanna leiduna yingle. Matamadamukta guli kaple. Maikhu marakta kanang mama thongmanumda masabulum siladuna leblibadu Major no panglami. Madui ningba kanang mama soisano. Ukil natraga Padri Fizol Sele. Court ki makhada angauba chau chau kudam taruk panba waskadama. Maduki makhada angauba kamisama. Maduki kolaradu hui manadona thikali. Melorin haikiba sakpam mamadi Fizoladuni. Madu ubadani. Mahangna siridagi ontaduna wantakibado. Fukakatuna pocketagi bolbar satutna thongtamna chanslei. Adu mahangna thongjin yarutringi mi aduna thongdu chungsilaga mapandagi puna pankirami. Langtam maraba Major na library ka gi thangna bakadu phawtolaga thuna yangna hall da thungnare. Guli makhol tabada natak mandaligi members sing amadi referee mungi miyo ayamba general hall da thungnarabani. Adu hana khanglaba miyo sing adu natana hall da topa miyo amati yaramde. Major na ngaglibana nungmai kapna magasin khriba midogi magi khongthang makhol taba phangdaba aduni. Adunadi malti gi wafam badu chumlabra. Haibadi ahanba mutada maltina yummasda makong pandaba miyoi lei haikibado. Langtaknaraba madi kithikirum tawraba holgi miyamda thokriba thawdodu marik chungna tahalami Majorna. Madu taraga khudakta miyamdu library katamna chansinakri. Mr. Reptre, mahangna phamlam revolving chair adugi khud thampam pambo maduda lepthaduna tari. Guli kaplakpa matam maduda mahag leptuna lerambani. Gulin hek panbaga chauki gi yet thangma nakan oirapna haitharakhi. Aduga makok adu chauki gi khut thamba madgi wangmada bikar kaina yanthaduna leidi. Pisumani karak chapchana guli du pale. Yengda akiba pukhale. Melori. Mapagi da sadu ubada ngahakti machi lengdana chapliplam laga khanghaudana nong khakpugum lauram laga mapagi manakta wanthaduna takhre. Punamak mamiti rachanarame. Onthoni hingjaya tambagi matawni. Library ka gi Leima da lebliba miyamadu gi marakta Mrs. Tania Belorium sung Bidyani yawbu udabduda maltina minai nu bidhanglei. Mrs. Nigamba, Miss Belori Bidyani aduga Mrs. Tania kadai da leibage. Belori aduga Bidyani ikang khangudana masangam laktraduna mamagi kadai bauri. Bidyani di oboga phaibaga tawduna yamna sonthakre. Aduga Miss Belori na magi makok chikpido haraktuna mirol bidi ngangna bai hawde. Aduga yumbu bidi leite. Yumbu bi hajaribasi Mrs. Tania abune. Yumbu bi kadai chatkibage. Madumakti khangjade. Pungmuk phare koswan kauraga sakol kari tongduna suitcase macha ama pare chatkibde halaktri. Masagi minai nu bisu pukide. Koswan su halaktri. Fare. Major na makhatan hairi. Yumsida thabak tawribana koi miyam chalo. Aduga Bangla sigi karam thongna manunglomdagi loli. Aduga karam bana mapandagi loli amadi hangi haibidu yemucho. Aduga ina khanbada Dr. Mokra hojik phawba chalum kiroiningi. Hoi mahang mathaki kada kopi taktuna yumburin bingai hawbani. Minai nupi malik wana khumlei. Mahakti nongmai makhol tada brakarino. Major na ngakna. Mathaki ka singi thongdi yamna thaba una jaksina sema ngaktani. Aduga maduda thara ba patar sing suyan thari. Awiba mangmahag guli makhol taram da bayai. Nak chalaga Dr. Dukoro. Major na minai nupi malikwa da yathang piri. Mrs. Nigam bomadi malikwa Major gi yathang pudun chatkre. Library da lebliba punamak chekmok laudana akiba angakpam sung awaba gloinana Mr. Reptre ga siwak sang du yengdona leiri. Major na khalibana wari hutringi da Mr. Reptre na achetpa thaja bagloina na maraksda mahna karigumba laikida thoda basu kesa sibadi loislam da na topi bi yade haiba wafam badani
fana kana taktuna hangba measure gi wahang dasu Mr. Reptre na sumnagi masagi phasilaktriba phibam adunani haiba natana langjal amata su khanglam leite adubo Miss Apsara ga mari lina wari dudangi maka phongdok lam bagloina Miss Apsara gi machanupi bu mahang na machanupi sadna yokli bada phawdi phongdok lamle Arun bo pham madu malem sta sumnagi mioi amakhak natana kana su khangde haiba su harami adu misak tu kanano maming kari ko bugi haibadi tasing lolam badana mahang na masasa na yokli bi Apsara gi machanupi adu melori ra natraga belori ra haiba phawba taktuk lamde adum bainama mezar na phanakana thidana so hek phanglaroi da langjan namari Mr. Reptre dagi khangawre madari Miss Apsara gi matang asani mahang na palami Miss Apsara lamba leitana phasavini melori su phazabda lami ubini adunadi maximum Miss Apsara gi masadura Masi khalaga measure na melori bu library ka dagi kauthokle Miss Melori wari matang sana ba pami nakoi gi yumsta ekoi gi warsi kana su taba phangoi daba adu ekoi bi su kana gumana uba phangloi daba ka ga le lakpra mathak ta gi kala linglese makoi corridor da changslei mamang makta malik waga doctor mokara lakpurami Manak york labada doctor na malik wana kya danu hai to paw matam larib na Mr. Saif adu mang leina kamdau na awa ba thudokse thodo do hawudag loya phaw tam duna Mr. na doctor bu tahalame adonga melori ga kadom da lengbi bino mangon da hangning makra lai Dr. Mokrasu malik waga library karum da chatkre matam asimakta nupi amna thamoi sona kapagi mokhol tari khonjal du tawada Dr. Mokra library ka gi thongjin da leble aduga leithuruk laga haini akapli basi belori ni angaw kana na mongna mapali tabagi paw piru rabno Mr. Reptre na mabudi kaya da luna tawjabano Mezar no ubuda belori kapna mathaki karum da lagli melori na Mezar bu magi mi chiklava ka da langminare Pakoi mayok na phamlarabada Mezar na ingnang lei Miss Melori adongi pabung na ngonda thoidokpa wari mata halame wari dugi yamna machungmoi ba tangkak tu haiba hropa maktada mahak pu kaptun hatkre Miss Melori na ki magi maming Apsara kaubra Apsara kanano Apsara haiba bo aide kana gum Apsara ko wamata khangde imagi maming ni sarna kawe haina pabung na takpi Melori gi mamagi maramda madudagi na tangnadre maram di mahang na hairibda sumbane haiba Mezar na khangmada luna thoktre wafam na thaidolaga Miss Melori phazana muktang ningsingbiyo atomna siridu kibdu kanano masa khangba sing manungda kanaguma man ka yaw lakbra mamai da phazana haudrabane kiman hadum wanthare mafam aduda makhata na matam manghalubagi kanab leitrabada thoraknaga library ka da lae Dr. Mokrasu asi baksang du yengba yaw yenglaga aroi bidyam tahana Mamangi thong stiki kaplakpani ne gulisi Mezar hoi madumakne angakmane Mihatpi kya da kudong thiraba film dagi honaribana guli do dongi kokta khelaga pairamgane asmaduna sodongi kokta soiduna paramba yaribani ko atopa thong stiki kongkong na honadriba karigino Dr. Saif Mihatpi gi damtadi yet thangma maning thong stiki na mai ka phaibase maduna mahina kudong thiningai ne karing mamahang na maning thangma thong dagi nongmai do kaplam batarabadi maning ondun phamli baina mahak pa soidun u phanggadane aduga somda Mihatpi nadi masak lolaga thabak si pangthong ningli adumoina mamahang na seli episode ladabadi tasenu uthopa pame karigino madugi ata karino doctor na adumna kawbira male Miss Melori na sirido ki banu padna set episode dumag ngasigi Mihatpi na sele Mihatpi na matang stu libo phamsi sirigi nu padmang na Mr. Reptre bu kaptuna hatpi na yasni oho doctor ki masindagi thoki Dr. Saif Mihatpi si makut chumbangi maramda wakhang na pan tawjaba inkhana liban hamane mahang na masagi makut chumbabu chap chana thajab ngamlumgani
हाइबदे एंगोंदा पानबा याबगी ओइथोक फना लेदुनसु गुली महाकी निशानदा केदोंगनिसु पानना खक तोकलोय हाइबा महांगना चपचाना खांगे मिहाटपगी मरमदा अइना वाफम अने खक खल्ले मदुनि ngasiगी मिहाटपसि नुपा नते अदुगा मदु नुपीनि नुपीनेबा अदुदि अइ हौसिक तुमिना लेररोय बेलोरीने यम लामतंगना हाइदे मिहाटपदु नुपी ओइरबदे मा कनानो हाइबे खांगे बेलोरी डॉक्टर मोक्राम सु मेलोरी नमुक्तदा नखोइन हाइनिंग बाया अइदि अरुन बाफमसे सोयदन हाइदोलने अइखोइ मा तोनबिना हाइनिबा फितुनदा तोइना सेले मतम असिमुक्तदा बंगलादुगी थोंग थोंना पुंबा येंगलुरगा मिनाइ संगलगले मखोइन हाइबाबो बंगलागी थोंग अनि खक्ति लोंदे दुगा अतै थोंग पुनमक्ति सो पांदना लोली मतमस्ता मिनाइ नुपी अमस लाक्तना मिसेस तानिया चटकिबदा तोंखिबा सगोल गाड़ी कोसवान अदु हलगले हाइना पाउ पिरै सगोल गाड़ी कोसवान हाइजरिबसि सगोल गाड़ी सेनबा सगोल गाड़ी थौनि पादुनि कोसवान मिसेस तानिया बु कदाइदा थिलमि हाइबगे मेजर नांगले मिसेस तानिया किरी माहिबा पात की मनानक प्लेकाय अमगी मरिसुब गली मचिंदा कुमथौरगा कोसवान अदुम थादोरे हाइनी अदुगा ममाना मागी सुटकेस पुरगा मरिसुब गलीदा हाइजिन किसु हाइ मिनाइ नुपीना खुनुपने